Hajik se obviously dum kare haina haiba yare ko inner as well as outer se ada sigi khoi kare se latest da amana 98,875 liter ore inner da adagi keno dana 64,386 liter okay ada sigi phangai ba vote myam je khoi MPCC gi mai kai da as well as sir na khoi MPCC gi khoi keno president na mo ina credit se kanada bidding is yes hauji ekoina mai pakko ngamjagaduri basi masigi credit si the entire people of Manipur gi praja handak si pisa myam ye lego su vote se koi pirakwa adagi whole koi tongan organizations adagi India bloc sina asi to party si myam party koi kunga tarin pan lagi myam si loi punjalaga koi si tongan ba gra mai certain level da moina tawbirakpase masi hanbada Manipur gi praja thagali ani subada India bloc thagali ahum subada koi party gi leiba leaders si koi Rahul Gandhi Manipur lakpiramba adagi MP myam lakpiramba adagi Bharat Jodo Nyaya Yatra Manipur si especially pick up tawraga Manipur si myam Prithvi punamakta focus tawbiba Manipur gi voice thangatbiba platform khudimakta Manipur gi wangang bigiba koi Congress ki leaders sing Congress ki workers sing leaders myam sing se aina thagatsaba aina credit se pini thank you sir